Isorna ang babag kasi dapat pa nungay na pinabisa na amasong kung sinong sana manubis. Matangga pag-uksali tengsin bilasi AKGTN Psyche Academy Yuba Puruskar Award. Impal Jun Kulundoi Desigani Kuntaru. Samik Dr. L. Rameswar Singh, known as General Secretary, Manipuri Sahitya Parishad, Imphal. We Manipuri Sahitya Parishad, Imphal si Manipur Kaktagi Natana, Northeast, entire Northeast, I am the South Toxaning I organized. I'm the High River organization, India Giadiba, Sahitya Academy, how Budagi Yamna Hadnba, 1935 da Dinkat Piramba Madam Dugi Apena Yamna and the Sukanga Viva Hizam Irabona Ahan Bazanen Secretary Vibadagi Masipa Opada Lamsi guidance Satarapani Masiki Marueva Pandamdi Akwigi Manipurki Nakulaba Kala Sanskriti Aduga Manipuri loan Amadi Saita Masida Akwigi Sakot Nanavigi Damtangasi Lep Laitana Ahal Sinduna Yamna kan hona birambani ngasisu makoigi khudung injaraga Sahitya Parishadna marfu tarani thoi suba koigi sahi gi inkhatkhigi palona si koi Manipur Democratic Union gi hol sida pangthok sabani masida maruena koina hizamguno gi sahi chama surakagi magi kunsi amadi thabak ka mari leinaba koigi paper mari yawba koigi magi seminar masu pangthok sei aduga tasengna di sahi khudingi koigi Sahitya Manipuri Sahitya Parishad ki akhoi sahi magi sahi ki kenosi tang kulhumdoi June ki tang kulhumdoi madi kumari de pangthokpani adu handak ki sahi si dagi akhoina kenogi magi yamna award mayam ama pibase akhoi August tha da maramdi numit nini si tawba sida akhoi achongba thabak amasu oi loinana akhoida award piba khotpa tawba si araiba thabak nati masi jury member mayam adu Sahitya Parishad ki award pibasi akhoi laina laude akhoi ahalaman mayamna masi arana hui yadwa yamna niyom sumna satpa adugumba kenomani adugi si akhoi naha ojeraga su yamna akhoina adu section na tawjabana maram oraga akhoi matamji khara kanahalaga August thada mo akhoi yamna maruiba function si tawjabani adu masi phauda Sahitya Parishad na adu matongi matungina ahongwa lai akhoi Manipuri Sahitya Parishad se hanadi akhoi Bengali mayekta loinaba akhoi loinaba lyric mayam phongami adubu handaki aina hek sarsi paijabaga akhoi gi nauna laiba akhoi satra singdi maitei mayek natragadi makhoi di paba thoktaba ngasi gi seminar simakchu akhoi satra singi oina maitei mayekta akhoi gi makhoi gi kenosi issue se akhoi available oihengani na akhoi gi lakhadoriba akhoi gi Sahitya gi sekhong sida hapaga mogi daktadi maitei mayekta gi handaki dagi horga akhoi issue se maitei mayek ki issue aduga Maruiba lyric mayama makak lay kudamoina Manipur ki akhoi gi Saitharol kumbaba haina yamna maruiba lyric si sunga si de akhoi maitei me ka phongbagi tangai phadaba khanaraga akhoi masi khongtang si lokhotba hawi aduga yamna maming chalaba novel aka Dr. Kamal gi Madhavi masi akhoi maitei mayekta akhoi onbagi huji keno lairi Panthoi bi khongul
ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯃꯉꯥꯒꯨꯝꯕ ꯑꯩꯈꯣꯏ ꯑꯍꯥꯟꯕꯒꯤ ꯈꯣꯡꯊꯥꯡ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯁꯤ ꯄꯥꯏꯈꯠꯆꯔꯒ ꯂꯥꯛꯀꯗꯧꯔꯤꯕ ꯑꯥꯒꯁꯠꯀꯤ ꯃꯤꯐꯝꯁꯤꯗꯗꯤ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯃꯉꯥꯁꯤ ꯑꯃꯨꯛ ꯍꯟꯅ ꯃꯩꯇꯩ ꯃꯌꯦꯛ ꯑꯃꯗꯤ ꯕꯪꯒꯥꯂꯤꯗ ꯐꯣꯡꯉꯒ ꯑꯩꯈꯣꯏ ꯃꯤꯌꯥꯝꯗ ꯑꯃꯨꯛ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯅꯧꯅ ꯍꯧꯒꯠꯂꯛꯏꯕ ꯁꯥꯇ꯭ꯔ ꯅꯍꯥꯔꯣꯟ ꯁ꯭ꯀꯣꯂꯔꯁꯤꯡ ꯃꯈꯣꯏꯒꯤꯗꯃꯛꯇ ꯈꯜꯂꯀꯥꯟꯗ ꯑꯩꯈꯣꯏ ꯑꯅꯧ ꯑꯅꯧꯕ ꯈꯣꯡꯊꯥꯡꯁꯤ ꯑꯩꯈꯣꯏ ꯄꯥꯏꯈꯠꯆꯕꯅꯤ